Manipur Police amasung Central Security Forces Singna masing Yamlaba Khutlai Fagatkhre. Haukiba tang tara humdoy amasung taramari gilona bahingda masing Yamlaba Khutlai Manipur gi Tampaki District Singi akannaba mafam singda thamjinduna leire haiba akaknaba pawa mafangbadagi. Tampaki mafam mangadagi Manipur Police, CAPF amasung Assam Rifles ki apunbati mamana thiba humbagi thabak chothaduna masing Yamlaba Khutlai Fagatkhre. Fagatlaklaba Khutlai adudi SLR rifle chama yangkai mathoi, Insas rifle humfu manga, rifle humdra humdoi, carbine gun manga, MP5 gun ani, LMG rifle taranithoi, AK series taruk, amok rifle ani, mortar ama, pistol taruk, barrel ani, AR-15 ama, flare gun ani, magazine chamnga maudra mathoi, SLR round, lisingahumga chamnga kuntra mari, Insas round lisingani chama marfu taruk, 303 round lisingani chani yangkai nithoi, AK round chani kuntra mari, amok round chamri taret, 9mm round kunama, grenade tara, lethod ahum, detonator taret amasung pera ahum ni hairi. Manipur Police ki maikaidagi lamdam asida santi hanjilaknaba, Police amasung Security Forces singna chatharakliba khongthang sing asida Praja miyamna su cooperation PBU haina Manipur Police Headquarters ki Director General of Police ki office na thadorakpa cherol asida palli.